Lilong Jingjauda Thokiba Mi Leikhidraba Amadi Ashok Apani Yaukiba Thodok Aduda Awaba Nang Horaba Imung Singda Ngarang Chief Minister N Biren na Haktengna Chattuna Awaba Phongdokpaga Loinana Imung Sing Adugi Awabada Saruk YAKHRE Awaba Phongdokpagi Khongchat Aduda Works Amadi Yas Minister Govindas Konthozam Amasung Moirang SCG MLA Sandi Su Yauke Chief Minister Biren na Atay Minister Singh MLA Singh Amasung BJP Manipur Pradesh ke President ga loinana hospital da su Chattuna ASHOKPASINGGI PHIBHAM YENGSINKHRE Chief Minister Biren na mafam adugi miyam ga unaduna pugning phathakhe amasung thodok aduda chenaba mipung khudingmak pung nifum nipan gi manungda fahanduna logi oiba thabak laukhatkani haina thajaba pikhe कोई मशीन की मदद का वही करी लो नहीं से पूरा ही गरा से पूरा काम नहीं हुआ था अब तो वो लोगों में हम खांग लगा लेबा की हम तो खंडी लगा है बता रहे को कोई मशीन की मदद का न तो बखो तो लो इतना सन नहीं था इंग ना ले बसे आई मशीन तो में